Mayalam E-PAO tabiriba khudimakpu Hidram Susmitana ayuki pau pizari ahanbada marueba headline. Jiribam Mongbung khulda Kuki khutlai paiba singna nomai kapsinduna landarakpadagi handuna mai thabada yum taret mang takre nupi ama laikhidrei. CIA na awang nompokta alert lauthokre. Finance Commission gi mihut Kambulga Chief Minister amade atai Minister singa unaduna wari sanakre. Pau sandokna pizari. Jiribam Mongbung maite khulda Kuki khutlai paiba singna nomai kapsinduna landarakpadagi handuna mai thabada yum taret mang takre nupi ama laikhidrei. Jiribam district ki Mongbung maite khulda Kuki militant singna nongmai amadi bomb kapsinduna landarakiba ase tare rak sukre. Ngarang numidang pung mapan rom taba matamdasu taranipan lak suba oina Kuki militant singna Mongbung maite khulda yarel poki mar biles romdagi nongmai amasung bomb kapsinduna akan mamongda landarakre hari. Pause asina thodok thopamdagi phangba paugi matung inadi Kuki militant singna Mongbung maite khulda nongmai kapsinduna landa silakpa asida khunja sing samji khainaduna lanjainaki loinana mafam aduda leiriba khulngakpa singna handuna nakal animakta nomai kapnaki chairak aduda Kuki militant sing aduna Mongbung da leiba maitegi yum khara mai thanaba hotnaraki adubu khudakta khulngakpa singna nomai kaptuna tangkhai khibadagi yum sing mai thaba ngamkide hari. Pau asina hai masigi matunda Kuki militant singna amuk hanna nongmai kapsinduna landa silakpadagi khulngakpa singna handuna nongmai kapadagi Kuki militant sing chenki loinana yarel poki mar village da leiba yum khara sakhangdaba singna mai thaki maduda yamdrabada yum tare rommaina chaktuna amang ata thoki chairak aduda Kuki militant singna nongmai kapsilakpadagi maikai anida nongmai kapnabada zongsangki mar chahi kuntra humdoi mapuroiba ngul thangsang mar kobit nupi ama nongmaina pan Nasiki hari. Yum thaba aduda school amasu maina chaktuna amang ata thokatki. Laikhidraba mar nupi adu hariba private school asida oja oibi nupishni shu hari. Pau asina hai thodok asi thokraba matungda Mongbung maite khulgi khunja sing safagadaba mafamda lanjinaduna laiki. Asok apan amata yaukhide. Thodok asi thokraba matung ngarang ayuk Jiribam district police ki district SP na luchingba police team ama thodok thopamda changsinduna akan mamongda ngak senbagi thabak laukhatkre. Makhatana nakal animakta khut thoknaba laikhidre adubu numidang kari thoknagadage haiba tambangamdabana maram oiraga khunjasing leitana leinadre hari. CIA na awang nompokta alert lauthokre. Bangladesh da based toba terrorist organization Jamaat ul Mujahideen JMB amadi masida affiliate toba northeast state sing da chatharakliba terrorist activities sing asina maram oiraga Central Intelligence Agency CIA na northeast da alert lauthokre. State Intelligence Wing high ranking official Central Intelligence Agency singi Northeast State sing da thamlakliba alert asi confirm tawkhibaga loinana state singi intelligence singna Northeast ki border singi chingnaba mafam singda surveillance athaba hokre hari. Bangladesh da based oba terror outfit sing asina atamnana makhoi operational area sing chawthoknaba Assam amasung Tripura state sing da kana hotnaduna leri adubo hauji oinadi Indian agency singna mikup nahum singna leiba maramna terror outfit sing asina phongna lalong chathabadi ngamdre hari. Finance Commission gi mihut Kambuga Chief Minister amadi atai Minister singa unaduna wari sanakre. Ngarang Manipurda thunglakiba tarataruk suba Finance Commission gi mihut kangbu amaga Manipur gi Chief Minister N Virena luchingba cabinet colleague amadi official singa ngarang Chief Minister gi secretariat ta unaduna wari sanakre. Wari sanakiba aduda Power Minister Thongam Biswajit, CAF and PD Minister Lesangtem Susindro, PWD Minister Govinas Konthozam, Health Minister Dr. Sapam Ranjan, Education Minister Thongnawjam Basanta Kumar, Social Welfare Minister Haikham Dingo, Transport Minister Khasim Washum, Chief Secretariat Vinit Joshi, DGP Rajiv Singh yauna Manipur gi lengak ki maikok thongba official singna saruk yakhi. Tarataruk Finance Commission gi maikedegi Commission asigi Chairman Dr. Arvind Panagaria na luchingduna mahaki loinabi Amit Panagaria, Secretary S.S. Redvik Pandey, Member singda A.N. Jaha,
Anay Jos Matthew, Dr. Manoj Pandey, Somya Kanti Jos, Yauna Mihut Kambu Amana Saruyaki. Unaduna Wari Sanaba Aduda centrally sponsored scheme singi Kuthangda, state Asida Thadarak Liba Salfam Sing, Niyom Chumna Amadi Mapung Fana Season Nanaba, Tongan ba economic sector sing Chakwat Hananaba Wafam Sing Yauri. Marak Thatna. Mahekol Rhymes Teachers Training Center Manipurgi Unit A Pangantabigi Anoba Fort Best Training Course Chaliba Chahi Asigi December gi tang ani Ningthaukaban numit asidagi class hozaragani. Maram asina MRTTC Pangantabida lakpiduna training form lobiranaba nolukna khanghanjari. Course asida thamjariba kudong chaba singdi Rhymes Teaching Training, Child Psychology, First Aid Course, Yoga, Potloy Makeup Training. Loina na lamdam asida miyamna pamna sizinariba kauna singi craft training gi khudong chaba sing su phangbigani. Hena akupa marol khangbining labadi contact number 9837161295 natraga 9362775603 asidagi khangbiba yagani. ATG ayaba yaudana State asida tongan by anti-teasing amasung lanai miyoi kharana Arambai Tenggol gi ayaba yaudana loop asigi ming sizinaraga operate tawre amadi thabak kaya marum chathare haibagi pau fangle haina Arambai Tenggol General Headquarter gi control room operator Laisram Rovasna thokpa cherol amana phongdorakli. Cherol asina hai asigumba thabak thoram sing asi Arambai Tenggol na authorize tawde amadi phibam amata da saugate. Arambai Tenggol yawi haiba thabak thoram khudingmak miyam mangda phongdok tringai gi mang oinana Arambai Tenggol General Headquarter da verify tawbiyu. Mamangda Arambai Tenggol na chatharambani haina maral seramba kayana atopa party na chathaba oiramba kaya thengnakrabani. Laibak thibadi Arambai Tenggol gi mayokta yumpham yaudaba maral kaya siduna paukthok loop kharadi achumba information pirabasu makoina chumba wafam sengdoktana leiba asini. Panba yabadi Arambai Tenggol gi manungda kanagumbana pamdaba thodokshing chenarambat yaurabadi miyoshingdo police the scenery. Arambai Tenggol gi internal policy da disciplinary measures sing ngakna chali. Adubo tongan ba maikadigi Arambai Tenggol da yumpham yaudaba maral kaya sizinabagi chang hengalakli haibasi Arambai Tenggol na mayek sengna khangi. Punamak asi ngasi phawba khangduna leiraklabasu makhatana Arambai Tenggol gi ming lana sizinaba amadi loop asigi reputation sokadaba thabak tawraklabadi khudakta action lokhalagani amadi unauthorized oiba thabak tawbada chenaba lanai miyoi natraga lipungi mathakta legal action lokhalagani. Social media yauna tongan ba platform singda ATG maramda verify tawdaba amasung mingcha sokpa yaba pau sandokliba singi mathakta miyeng changba horagani. Party khudimagna asigumba thawong sing asi khudaktagi lepiu aranba pau sandokpana loop asida mangjahanba khaktanatana miyambusu lana lamjinglibani. ATG mingcha sohanaba hotnarakpa khudingmak chap chaba paukhum pinaba sem saduna leire hanasu cherol asina makatana phongdorakli. Paugi marak thatna loyalam E-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu. Mutum Ronelge imungda sel thumga mari lenana loop natraga kanagumba miyoi amatana aki akhang thokpa yaba thawong amata chathabiganu haina as yushina phongdorakli. Imphal West ke Hairangoi thong makhale kaida leba mutum Ronelge imung manungda sel thumga mari lenana loop natraga kanagumba loop amatana aki akhang thokpa yaba thawong amata chathabiganu haina kaibung oinam lekai Social United Club amadi oinam lekai maira loop na appeal tawrakli. Kaibung Oinam Lekai Community Hall da ngarang pangthokiba paugi mifam amada Kaibung Oinam Lekai Social United Club ke President S. Ratan hai. Lekai asida leriba Ronel gi loinabi Rosibilana Laushin kiba sel thunga mari lenana Ronel gi imung manungda miyoi kharana aki akhang thokpa yaba thawong sing chathare. Masina maram oiraga Rosibila asi kayarak hana club amadi maira loop na wari sanana ba kokre. Adubo Rosibila laktabana waroshin leitre imung manunggi miyo isingda hangbadasu Rosibilana sel lauki haibasi imung manungna khanglamdre maram asina kanagumba miyoi amatana aki akhang thokpa yaba thawong chathabiganu wari sanagadaba leirabasu Rosibila bu thiduna masada oina wari sanabiyu haina appeal tawki.
Congress changlakkiba miyoising ngarang harau taramna okhrei. BJP da democracy gi wahanthok leite makhoigi pandamni namduna lengak semba makhoina pamba mawongda lengak chalaiba aduni haina ibobina fongdokhrei. Hangdam pangthokiba Lok Sabha gi mikhalda inner amadi outer Manipur gi mirep anina mai paklakpa asi Manipur gi lengak sasan tawriba BJP lengak asibu yaningdabagi miyamna paramacha ama tambiba hokibani. Ing kumjalising ani kuntareta pangthokadoriba general election dana achoba para ama tambigadoribani. BJP da democracy gi wahanthok leite makhoigi pandamdi namduna lengak semba makhoina pamba mawongda lengak chalaiba aduni haina Congress Legislative Party CLP gi leader Okram Ibobina fongdokhrei. Wafam asi Sagolban SG Hanagi MLA Dr. KH Loken Tamai SG Hanagi MLA Kikhonbong Numai AC Asimak Hanagi ADC member Tadinang Gangai Ramwangdin Abonmai MP Guang NPP gi active member RQD social activist Adam Tiomai Manasan Uhang Achaubo Numa Zon Charen Mai Amadi Ram Tinelebu Ngarang India gi National Congress ta nangno changlakkhibada party asigi luchingba singna harau taramna opa phongdokhibani. Sorepagi kadar mari fare None district ke Kambiron Puloin village da leba masagi chahi kulhumdoi rom suraba railway da driver oina leba Joswu Kamai Koba miyoi ama fabagi mari lenana aina tingkraba Manipur gi lal holup Sorepagi miyoi mari Manipur police ki team amana ngarang Imphal East district ki Urop Maya lekai da thiba humbagi thabak chathabada fare haina police ki pau amana hairi. Mathang sahidagi UPSC na lawba exam da Manipuri machasing maitai mayek na thaba yahanbiyo haina nawkhombana fongdorakli. Mathang sahi lising ani kunmanga da UPSC na lawba civil service examination da Manipuri machasing maitai mayek na examination asibu thaba yahanbiyo. Karigumba India lengak na maitai mayek na exam asi thandribadi India gi citizen ama oibagi Manipuri machabu ikai khumna bidre Manipuri machasing bu mirai bire lawgani haina wakhalon manaba apunba wama kanglaipa ki president Moirangthem nawkhombana ngarang Manipur press club ta pangthokpa pawmi singa unaba amada phongdokhrei. Mahakna makataraduna hai Manipurda lising ani taruktagi Bengali mayek ki mahutta maitai mayek na class 1 dagi 12 fawba tamba hokhrei. Maram aduna handaki lising ani kunmanga da pangthokadoriba UPSC na lawba civil service examination thagadarba Manipuri machasing Bengali mayek amata haitrei. Maram aduna exam asi thagadarba maherosing exam thaba ngamloidabagi mipaiba leire. India lengak na maitai mayek na exam asi thanaba yahanbiyu. Inglising ani kunmathoi dagi Manipur gi MP Sana Jaubana Manipur gi lol amadi mayek po chakhwat hanaba amadi UPSC na lawba exam singda maitai mayek na thaba yanaba hotnaduna lagli. Adubu ngasi fawba India lengak na thabak ta onthoktana leiri. Amaromda handak India gi lol manga classical language ta chalhan khrabasu Manipuri lol buna chalhodaba asi Manipur lengak na soibadagini. Haujiksu matam leiri Manipur lengak na kan hotnaduna Manipuri lol bu classical lol da chalhanaba honabiyu. Awang nompuki state kharadana UPSC na lawba exam sing center piraga Manipur dana center pidaba asi laibak thibani. Manipur dadi UPSC exam thaba mahiroi masing hena lebaga loinana pass tobagi changsui helibani. Athubada India lengak na Manipur da UPSC exam sing pangthokpa matamda center pigadabani haiki. Satellite transmitter take Toraba Amur Falcon Taramathoi thadokhrei. Manipur gi Tamenglong district ta laibak kaya lana pairaktuna chaktararaba Amur Falcon uchek marida satellite transmitter take Toraga punna uchek taramathoi ngarang Tamenglong district ki Chiulawan Kuldagi thadokre hari. Managanda satellite transmitter take Toraba Amul Falcon and Mari Adu Riyang Sonai Laishna Chiluan 2 Amadi Gurugang Haina Mingthonki. Loinana Lemhoriba Amul Falcon Taret Adudana VNHS ring C58352 dagi C58362 forward take tauki hari. Ngarang thadokiba Amur Falcon sing adu Dehradun da leba Wildlife Institute of India gi scientist
of Dr. Suresh Kumargi Pauktangi matung ina Tamenglong Forest Division amadi mafam adugi volunteer singna ngarang Chualan Khulda Yarekpa Amur Falcon Singgi manungda farakibani. Taurang adu University of Environment, Forest and Climate Change na lokhalakpa research program amagi makhada Amur Falcon Taramathoi adu thadokibani hari. Loinana satellite transmitter tetlaba Amur Falcon ani amadi makhoina kaidong pham oireba khul Chiwalewan ge maming loraga Arurak Vajpai Principal Chief Conservator of Forest and Wildlife Manipur na approve piraga thadokibani hari. Amur Falcon Taramathoi adu ngarang Tamenglongi Divisional Forest Officer KH Heater na Dr. Suresh Kumar Zio Gangai RFO Tamenglong Chiwalewan Village ki Chairman Village Authority Member Singh Rainforest Club Tamenglongi Member Singh Tamenglong Forest Division ki staff sing yauna Amur Falcon sing adu thadokibani hari. Aroibada maru oiba pau amuka hana pizari. Jiribam Mongbung Maite Khulda Kuki Kutlai Paiba Singna Nomai Kapsinduna Landarak Padagi Handuna Mai Thabada Yum Taret Mang Takre Nupi Amalai Kidre. CIA na Awang Nopokta alert Lautokhre. Finance Commission gi Mihut Kambuga Chief Minister Amade Atai Minister Singa Unaduna Wadi Sanakre. Matang asida ayuki pau piba loizare loyalam E-PAO tabiri bakudima po amuka hana kurumjari.